ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝꯗ ꯃꯌꯨ ꯍꯦꯛ ꯍꯦꯛ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ꯫ ꯉꯁꯤꯁꯨ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯆꯪꯂꯛꯏ꯫ ꯀꯨꯁꯤꯅꯤ, ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯏꯔꯜꯅ ꯊꯛꯆꯕꯅꯦ꯫ ꯁꯤꯌꯥ, ꯑꯩꯅ ꯌꯨ ꯊꯛꯂꯒ ꯅꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯄꯤꯕ꯭ꯔꯣ? ꯁꯛ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ꯫ ꯁꯤꯌꯥ, ꯑꯩꯅ ꯍꯦꯟꯅ ꯅꯣꯏꯒꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯣꯏꯒꯤꯗꯨꯕꯣ? ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯌꯨ ꯊꯛꯄꯁꯦ ꯅꯣꯏ ꯄꯥꯟꯅꯔꯒ ꯂꯩꯔꯦꯅꯦ ꯍꯥ? ꯅꯌꯨꯝꯗ ꯅꯣꯏ ꯅꯨꯄꯥꯅ ꯊꯛꯄꯗꯨꯗꯤ ꯎꯁꯤꯟꯗꯈꯩ ꯑꯩꯅ ꯊꯛꯄꯁꯦ ꯈꯪꯅꯤ ꯅꯣꯏꯅ ꯎꯁꯤꯜꯂꯤꯁꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯊꯝꯕꯧꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯛꯄꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯦ꯫ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯪ ꯆꯪꯂꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯎꯕꯗ ꯑꯍꯤꯡꯅꯤ, ꯃꯤ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ ꯍꯣ, ꯅꯌꯨꯗꯣ ꯈꯔ ꯊꯛꯆꯤꯜꯂꯒ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯍꯜꯂꯛꯂꯤꯕꯗꯨꯕꯨ ꯃꯤꯅ ꯑꯃꯨꯛ ꯐꯨꯕꯤꯕꯗꯨꯔꯣ ꯄꯥꯝꯂꯤꯕꯁꯦ? ꯅꯪꯉꯣꯟꯗ ꯂꯩꯔꯨꯗꯅ ꯑꯩꯁꯦ ꯃꯥꯡꯂꯕ꯫ ꯅꯣꯡꯊꯣꯡ ꯍꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯤꯕꯅꯦꯕ꯫ ꯃꯤꯅ ꯇꯥꯈ꯭ꯔ ꯀꯔꯤ ꯐꯖꯔꯤꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯈ꯭ꯔꯕ ꯑꯣꯏꯔꯤꯗ꯫ ꯊꯛ ꯆꯥꯎꯔꯕꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯇꯅ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯀꯩꯗꯧꯕꯅꯣ ꯇꯧꯔꯒ ꯇꯨꯝ ꯍꯤꯞꯇꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯃꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯤꯅ ꯆꯩꯕꯗꯣ ꯇꯥꯔꯒꯅꯦ ꯅꯪ ꯄꯦꯜꯂꯣꯀꯣ? ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯅꯪꯒꯤ ꯑꯗꯨꯝꯕ ꯅꯑꯣꯡ ꯅꯇꯧꯗꯨꯗ ꯏꯀꯥꯏꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯅꯪ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇꯁꯨ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ꯫ ꯅꯌꯨ ꯊꯛꯄꯒꯤꯁꯨ ꯑꯩꯉꯣꯟꯗꯒꯤ ꯅꯤꯔꯒ ꯊꯛꯂꯤꯕ꯫ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯃꯤꯒꯤ ꯅꯨꯄꯥꯅ ꯁꯦꯜ ꯇꯥꯟꯗꯅ ꯃꯇꯨ ꯃꯆꯥ ꯊꯛꯑꯦ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯒꯤꯅ ꯅꯨꯄꯤ ꯑꯩꯅ ꯁꯨꯔꯒ ꯂꯣꯏꯅ ꯆꯔꯥꯏꯗꯅ ꯂꯩꯔꯦ꯫ ꯍꯣ, ꯑꯩꯁꯨ ꯉꯝꯖꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯑꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯖꯔꯝꯂꯕꯗꯤꯅꯦ ꯉꯜꯂꯤꯉꯩꯗ ꯏꯄꯥꯝꯗ ꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯖꯔꯝꯗꯧꯅꯦ꯫ ꯍꯦ ꯅꯨꯄꯤ, ꯅꯪ ꯆꯕꯦꯡ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕ ꯅꯆꯤꯟꯗꯣ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯈꯣꯟꯖꯦꯜꯅꯤꯅ ꯀ꯭ꯋꯥꯛꯅ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩꯁꯦ ꯅꯪ ꯂꯧꯔꯨꯕꯗꯩ ꯁꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯤꯕꯅꯤꯅꯦ꯫ ꯇꯊꯣꯗꯣ ꯂꯧꯔꯝꯂꯗꯤ ꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯝꯅꯤ꯫ ꯃꯔꯜ ꯃꯊꯨꯝ ꯍꯥꯏꯔꯦ ꯆꯤꯡꯃꯨꯛ ꯋꯥꯡꯈꯩ ꯂꯩꯔꯤꯕ, ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯔꯦ ꯃꯊꯟꯇꯅꯤ꯫ ꯅꯪꯅ ꯍꯦꯛ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯇꯅ ꯁꯛꯊꯤꯕꯤ ꯅꯪ ꯑꯣꯏꯅ ꯐꯪꯂꯤꯕꯅꯦ꯫ ꯍꯧꯖꯤꯛꯇ ꯀꯩꯁꯨ ꯈꯪꯗꯕ ꯅꯔꯥ ꯂꯩꯖꯗꯕ ꯁꯥꯔꯛꯀꯅꯨꯅꯦ꯫ ꯀꯦꯊ ꯅꯧꯊ ꯁꯤꯟꯅꯗꯅ ꯅꯪꯅ ꯑꯩꯁꯦ ꯐꯥꯔꯒ ꯆꯦꯟꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯪꯅ ꯉꯝꯕꯩ ꯆꯥꯡꯗ ꯅꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯤ꯫ ꯃꯤ ꯈ꯭ꯋꯥꯏꯅ ꯆꯦꯟꯕꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯏ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯈꯨꯆꯦꯟꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥꯒꯤ ꯏꯖꯠꯁꯨ ꯀꯔꯤꯁꯨ ꯌꯦꯡꯗꯕ꯫ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯊꯛꯂꯝꯗ꯭ꯔꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯀꯩꯁꯨ ꯇꯥꯔꯣꯏ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯩ ꯃꯍꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯊꯛꯂꯒ ꯅꯪꯗꯤ ꯌꯨ ꯌꯥꯜꯂꯒ ꯑꯩꯕꯨ ꯐꯥꯕ ꯌꯥꯅꯕ ꯇꯧꯔꯤ ꯑꯣꯏꯔꯦꯗꯣ꯫ ꯊꯛꯂꯕꯅꯤꯅ ꯉꯥꯎꯔꯦꯗꯣ꯫ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯂꯧꯔꯒ ꯍꯦꯛꯇ ꯆꯦꯟꯕꯅꯤ ꯅꯪꯅ꯫ ꯀꯔꯤ ꯁꯥꯔꯦ? ꯅꯣꯡꯉꯥꯟꯕꯒꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥ ꯍꯦꯛꯇ ꯂꯥꯎꯔꯦꯗꯣ꯫ ꯑꯩꯁꯦ ꯅꯪꯅ ꯐꯥꯔꯒ ꯆꯦꯟꯕꯅꯤꯅꯦ꯫ ꯊꯝꯕꯧꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯕꯤꯗꯣ ꯏꯀꯥꯏꯔꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯆꯩꯔꯛꯏ꯫ ꯍꯣ, ꯀꯔꯤꯅꯣ? ꯅꯌꯨ ꯊꯛꯂꯨꯔꯒ ꯍꯧꯖꯤꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯤꯁꯥ ꯑꯃꯨꯛ ꯈꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯣ? ꯈꯤꯠ ꯇꯥꯅꯤꯡꯗꯦ ꯂꯥꯏꯃ, ꯀꯔꯤ ꯊꯣꯛꯆꯦꯅ ꯉꯥꯡꯖꯔꯤꯅꯣ ꯈꯪꯗꯦ꯫ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯤꯅ ꯇꯥꯈ꯭ꯔꯒꯅꯦ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯅꯒꯗꯧꯕ ꯅꯠꯇꯦ꯫ ꯃꯣꯏ ꯄꯥꯕꯨꯡ ꯈꯛꯇꯅꯤ ꯑꯔꯥꯟꯕ ꯇꯥꯔꯒ ꯏꯀꯥꯏꯕ ꯐꯪꯗꯣꯏꯁꯦ꯫ ꯃꯤꯅꯁꯨ ꯅꯌꯨ ꯊꯛꯂꯕꯅꯤꯅ ꯀꯩꯁꯨ ꯊꯑꯣꯏꯕꯤꯗꯧꯕ ꯅꯠꯇꯦ꯫ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯄꯨꯊꯣꯛꯂꯒ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯅꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯊꯨꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯁꯨ ꯁꯥꯏꯅꯦ꯫ ꯑꯩꯅ ꯐꯥꯔꯒ ꯆꯦꯟꯕ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯌꯨꯗꯣ ꯉꯥꯎꯔꯕꯅꯤꯅ ꯅꯪꯅ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯕꯤꯔꯕꯣ? ꯀꯔꯤ ꯊꯣꯛꯆꯦꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯅꯁꯛ ꯑꯗꯨꯛ ꯊꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏ ꯂꯧꯗꯣꯏꯅꯣ? ꯑꯩꯒꯤ ꯐꯖꯕꯗꯨꯗ ꯉꯥꯎꯗꯅ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯌꯥꯗꯕꯩ ꯃꯑꯣꯡ ꯈꯔ ꯎꯠꯄꯗꯨꯗ ꯑꯩꯁꯤ ꯐꯪꯉꯔꯣꯏꯅ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯟꯕ ꯅꯠꯇ꯭ꯔꯣ?
ꯅꯨꯄꯤ ꯅꯣꯏꯁꯦ ꯀꯤꯖꯩꯅꯦꯍꯦ ꯑꯑꯣꯟ ꯍꯦꯛ ꯆꯥꯔꯗꯅ ꯅꯁꯥꯅ ꯂꯥꯜꯂꯕꯗꯨꯗ ꯇꯧꯗꯦ ꯂꯥꯟꯗꯦꯅ ꯍꯦꯛꯇ ꯆꯦꯟꯕ ꯉꯝꯃꯤ ꯆꯦꯟꯕꯗꯨꯗꯤ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯒ ꯅꯃꯥ ꯅꯆꯥꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯗ ꯅꯪꯅ ꯂꯥꯟꯗꯕꯩ ꯃꯑꯣꯡꯗ ꯋꯥꯔꯤꯁꯨ ꯂꯤꯕꯗꯥꯏ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯆꯦꯟꯕꯅꯤ ꯃꯌꯨ ꯊꯛꯂꯒ ꯀꯥꯏꯅꯤ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯑꯩꯁꯤ ꯅꯃꯥ ꯅꯆꯥꯅ ꯆꯦꯟꯕꯩ ꯊꯧꯔꯥꯡ ꯁꯤꯜꯂꯒꯁꯨ ꯆꯦꯟꯕ ꯑꯗꯨꯒ ꯃꯤꯗꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯄꯥꯎ ꯇꯝꯃꯤꯕꯅꯦꯕ ꯀꯔꯤꯅꯣꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯍꯅꯨꯊꯪꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯅꯆꯥ ꯅꯨꯄꯥꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯈꯟꯗꯣꯏꯁꯤꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯌꯨ ꯈꯔ ꯊꯛꯂꯨꯔꯕꯅꯤ나 ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯄꯟ ꯂꯩꯇ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯖꯅꯤꯡꯗꯦ ꯃꯃꯥꯅ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯑꯩꯅ ꯉꯁꯤ ꯑꯄꯥ ꯏꯄꯨꯅ ꯊꯣꯝꯃ ꯍꯥꯠꯄꯗꯨꯔꯣ ꯅꯪꯅ ꯉꯥꯏꯁꯦ ꯈꯞ ꯆꯤꯡꯂꯒ ꯅꯈꯣꯡ ꯅꯈꯨꯠ ꯊꯤꯜꯂꯒ ꯁꯤꯕꯗꯨ ꯄꯥꯝꯕ꯭ꯔꯣ ꯍꯦꯔꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥꯟꯅꯕꯤꯔꯣꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤꯗ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨꯗ ꯍꯧꯖꯤꯛ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤ ꯅꯪꯅ ꯋꯥꯖꯥꯎ ꯉꯥꯡꯂ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯁꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔ ꯁꯨꯃꯥꯡꯁꯤꯗ ꯖꯣꯔꯣ 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 ꯍꯦꯛꯇ ꯆꯤꯡꯗꯣꯏꯅꯦ ꯀꯅꯥꯅ ꯀꯟꯕꯤꯗꯧꯔꯤ ꯅꯪꯕꯣ ꯅꯆꯥ ꯅꯨꯄꯥꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯈꯨ ꯁꯦꯜꯂꯣ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯅꯪꯁꯤ ꯑꯃꯨꯛꯀꯪ ꯁꯥꯟꯊꯒꯦ ꯈꯜꯂꯤꯕꯁꯦ ꯍꯦꯔꯥ ꯅꯨꯄꯤ ꯅꯪꯅ ꯀꯟꯅ ꯀꯌꯥꯝ ꯀꯟꯗꯣꯔꯤꯒꯦ ꯍꯅꯨꯊꯪꯗꯨꯗ ꯑꯅꯤꯗꯣ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯑꯍꯤꯡ ꯑꯗꯨꯗ ꯈꯠꯅꯗꯧꯒꯤ ꯃꯐꯤ ꯁꯦꯝꯕ ꯍꯧꯅꯈ꯭ꯔꯦ ꯊꯝꯕꯧꯁꯨ ꯍꯥꯏꯔꯤ ꯃꯐꯤ ꯁꯦꯝꯖꯤꯜꯂꯤ ꯍꯦꯔꯥ ꯌꯨ ꯉꯥꯎꯕ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯖꯗꯣꯏꯅꯣ ꯑꯩꯅ ꯑꯃꯨꯛꯇꯪ ꯂꯪꯕꯗ ꯍꯨꯏ ꯑꯁꯤꯕꯗꯧꯅ ꯁꯜꯂꯒ ꯇꯥꯗꯧꯕ ꯅꯪꯅ ꯁꯥꯕꯥꯟꯗꯨꯒ ꯑꯩꯒ ꯈꯠꯅꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯗꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯏꯗꯤꯛ ꯈꯪꯍꯟꯒꯦ ꯈꯪꯅꯦꯕ ꯂꯥꯎ ꯍꯧꯕ ꯌꯥꯔꯕꯣ ꯅꯪꯅ ꯈꯔ ꯅꯣꯏꯔꯦꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯤ ꯇꯧꯕꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯗꯣ ꯌꯦꯡꯉꯨ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯁꯥꯕꯥꯟꯗꯨꯒ ꯃꯤꯗ ꯈꯠꯅꯕ ꯍꯧꯕꯁꯨ ꯁꯥꯏ ꯑꯩꯅ ꯄꯥꯏꯔꯒ ꯑꯃꯨꯛꯇꯪ ꯂꯪꯕꯗ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯂꯥꯡꯈꯩ ꯇꯥꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯩꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯒꯨꯝꯗꯅ ꯈꯠꯅꯕ ꯍꯧꯔꯛꯂꯤ ꯑꯃꯨꯕꯤꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯩ ꯅꯣꯡ ꯆꯨꯈꯤꯕꯩ ꯈꯔ ꯆꯣꯠꯄ ꯃꯐꯝꯗꯨꯗ ꯗꯤꯛ ꯍꯦꯛꯇ ꯐꯝꯊꯩ ꯊꯝꯕꯧꯗꯤ ꯃꯗꯨ ꯎꯕꯗ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯅꯣꯛꯄ ꯍꯧꯔꯛꯂꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯦ ꯂꯥꯏꯅ ꯋꯥꯔꯛꯂꯤꯅꯦ ꯅꯪꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯕꯒꯤꯅꯦ ꯍꯧꯒꯠꯂꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩ ꯄꯥꯏꯔ ꯂꯪꯗꯣꯏꯅꯤ ꯍꯥꯏꯔꯝꯕꯗ ꯂꯥꯎ ꯅꯪ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯁꯨ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯗꯣ ꯀꯧꯊꯣꯛꯂꯒ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨꯅꯦ ꯀꯧꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯈꯔ ꯀꯧꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯃꯥꯁꯤ ꯇꯨꯔꯦꯅꯦ ꯈꯔ ꯍꯧꯒꯠꯄꯤꯌꯨ ꯂꯥꯎꯅꯦ ꯇꯥꯔꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯁꯠ ꯊꯣꯛꯂꯛꯎꯅꯦ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯅꯃꯥꯒꯤ ꯋꯥꯁꯛ ꯀꯥꯏꯕ ꯇꯥꯔꯦꯅꯦ ꯃꯄꯨꯔꯣꯏꯕꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯕꯒꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯃꯨꯕꯤ ꯃꯉꯣꯟꯗꯗꯤ ꯃꯆꯥ ꯀꯨꯝꯃꯩꯗꯒꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯀꯅꯥꯁꯨ ꯉꯥꯏꯗꯅ ꯂꯩꯃꯥꯏꯗ ꯃꯈꯨꯠꯅ ꯅꯝꯂꯒ ꯁꯠ ꯍꯦꯛꯇ ꯍꯧꯒꯠꯂꯤ ꯅꯣꯛꯂꯝꯕ ꯊꯝꯕꯧꯁꯨ ꯑꯃꯨꯕꯤꯒꯤ ꯏꯁꯥꯎ ꯁꯥꯎꯕ ꯃꯁꯛꯇꯨꯗ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯁꯥꯎꯅꯕ ꯋꯥ ꯉꯥꯡꯁꯤꯜꯂꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯟꯈ꯭ꯔꯦꯗ ꯐꯤꯕꯝꯗꯨꯒ ꯐꯅꯕꯨ ꯀꯜꯂꯤꯅꯦ ꯑꯩꯅ ꯅꯪꯗꯧꯅ ꯇꯧꯔꯕꯗꯤ ꯃꯤ ꯉꯥꯏꯔꯒ ꯂꯩꯅꯤꯅꯦ ꯑꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯊꯝꯕꯧꯁꯨ ꯍꯥꯏꯔꯤ ꯇꯧꯅ ꯏꯃꯨꯡ ꯆꯪꯂꯒ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯑꯃꯨꯕꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗꯒꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯊꯩ ꯊꯦꯝꯕꯨꯡꯁꯨ ꯇꯨꯝꯂꯨꯕꯒ ꯏꯉꯥꯎ ꯉꯥꯎꯏ ꯃꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯐꯃꯨꯡꯗꯨꯗ ꯅꯤꯡꯒꯣꯡꯅ ꯗꯤꯛ ꯍꯦꯛꯇ ꯌꯩꯔꯒ ꯇꯥꯏ ꯀꯩꯅꯣ ꯏꯃꯥ ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯀꯔꯤꯝ ꯇꯧꯔꯒꯦ ꯇꯥꯏꯅ ꯐꯝꯃꯤꯟꯅꯩ ꯂꯩꯇꯒꯨꯝ ꯍꯧꯖꯤꯛ ꯑꯍꯤꯡꯁꯤꯗ ꯇꯨꯝꯂꯤꯕ ꯑꯩꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯤꯁꯤꯕꯨ ꯏꯃꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯍꯦ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯦꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯛꯀꯅꯨ ꯅꯪ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯥ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯛ ꯈꯔ ꯇꯨꯝ ꯇꯧꯔꯒ ꯅꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯇꯥꯔꯝꯒꯅꯤ ꯉꯥꯛꯇꯁꯨ ꯊꯣꯛꯂꯛꯂꯒ ꯈꯥꯝꯃꯨꯗꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦꯕ ꯑꯁꯨꯛ ꯀꯟꯅ ꯂꯥꯡꯂꯤꯕꯁꯦ ꯀꯔꯤꯁꯨ ꯇꯧꯗꯒꯨꯝ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯇꯨꯝꯕ ꯉꯝꯃꯦꯕ ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯛꯂꯤꯗꯀꯣ ꯑꯩ ꯅꯣꯏ ꯅꯄꯥꯅ ꯆꯥꯅꯤꯅ ꯑꯣꯠꯄꯗ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯦ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗ꯭ꯔꯕꯅꯦ ꯑꯃꯅ ꯅꯣꯡ ꯐꯨꯡ ꯍꯥꯟꯕꯗꯩ ꯊꯣꯛꯈ꯭ꯔꯒ ꯃꯌꯨ ꯇꯞ ꯇꯥꯏ ꯊꯛꯂꯒ
ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯜꯂꯛꯂꯒ ꯈꯠꯅꯕ ꯍꯧꯕ ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯕ ꯃꯈꯩ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯕꯤ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯆꯠꯂꯣ ꯅꯁꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯃꯨꯆꯣ ꯃꯇꯝ ꯏꯔꯩ ꯂꯩꯇꯒꯨꯝ ꯑꯍꯤꯡꯁꯤꯗ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯀꯅꯥꯅ ꯇꯥꯕꯤꯅꯦꯕ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯅ ꯐꯃꯨꯡ ꯀꯥꯔꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯑꯣꯡꯗꯨꯗ ꯑꯃꯨꯕꯤꯗꯣ ꯉꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯐꯔꯣꯏꯌꯦ ꯃꯄꯥ ꯂꯧꯕꯅꯤꯅ ꯁꯨꯅꯤꯡꯗꯕ ꯃꯄꯥꯁꯤꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯒ ꯂꯩꯃꯤꯟꯅꯗꯅ ꯑꯩꯁꯦ ꯆꯤꯟꯒꯟꯕꯤ ꯑꯐꯥꯎꯕꯤꯁꯨ ꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯕ ꯉꯝꯃꯦꯕ ꯃꯣꯏꯅ ꯁꯣꯏꯕꯒꯤ ꯉꯥꯡꯂꯤꯕꯅꯦ ꯍꯥꯏꯁꯤꯗꯤ ꯈꯪꯗꯦꯕ ꯃꯣꯏ ꯑꯩꯅꯦ ꯀꯣꯛꯀꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯗ ꯑꯩ ꯇꯨꯝꯖꯍꯧꯔꯒꯦ ꯑꯩꯗ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯕꯗꯤ ꯉꯥꯎꯗꯅ ꯆꯠꯄ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯗꯣ ꯀꯥꯡꯈꯜ ꯊꯥꯗꯔꯒ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝ ꯊꯝꯕꯧꯁꯨ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯌꯨ ꯊꯛꯄ ꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕꯨꯡꯁꯨ ꯃꯈꯨꯠꯇꯁꯨ ꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯤꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯥ ꯍꯦꯛ ꯎꯕꯗ ꯑꯃꯨꯕꯤꯒꯤ ꯑꯁꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯑꯋꯨ ꯈꯨꯗꯤꯡ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯌꯣ ꯅꯥꯊꯤꯕꯣꯡꯗ ꯂꯥꯏꯆꯨꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯥꯕ ꯊꯛꯄꯗ ꯉꯥꯎꯔꯤꯕ ꯄꯥꯝꯂꯤꯕ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯇꯧꯒꯦ ꯈꯜꯂꯣ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯂꯩꯔꯝꯕ ꯑꯎꯕ ꯄꯣꯠ ꯈꯨꯗꯤꯡ ꯆꯥꯔꯕꯅꯤꯅ ꯐꯤꯕꯝꯗꯨꯗꯤ ꯐꯖꯔꯦ ꯇꯣꯔꯕꯣꯠ ꯃꯥꯏꯔꯦꯟꯅ ꯀꯥꯏꯔꯒ ꯂꯩꯕꯗꯨ ꯃꯉꯥꯏꯔꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯂꯩꯕꯤꯔꯛꯇꯣꯏꯅꯣ ꯍꯦꯔ ꯏꯃꯥ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯕꯨ ꯐꯤꯕꯝ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩꯅ ꯁꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕꯩ ꯇꯧꯕꯅꯦ ꯅꯆꯥꯒꯤ ꯁꯛꯁꯨ ꯎꯕꯗ ꯀꯦꯂꯣꯏꯗꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯁꯛ ꯍꯥꯏꯔꯦ ꯍꯥꯏꯒꯠꯇꯅ ꯐꯖꯔꯦꯗꯣ ꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯅꯣ ꯏꯃꯥꯅ ꯑꯄꯥꯝꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯀꯦ ꯍꯦꯔꯥ ꯊꯦꯝꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯀꯅꯥꯅ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ ꯍꯔꯦ ꯄꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯅꯤꯡꯈꯥꯏꯗꯅ ꯅꯜꯂꯒ ꯁꯤꯕ ꯁꯣꯏꯔꯣꯏ ꯅꯪ ꯅꯁꯛꯇꯨꯒ ꯉꯥꯡꯊꯣꯔꯛꯂꯤ ꯋꯥꯗꯨꯒ ꯌꯥꯝꯅꯕꯨ ꯆꯥꯅꯔꯤꯌꯦ ꯅꯄꯥ ꯂꯧꯔꯕꯅꯤꯅ ꯋꯥꯖꯥꯎꯗꯤ ꯑꯔꯣꯏꯕꯤꯗ ꯉꯥꯡꯂꯦꯅꯦ ꯍꯥ ꯅꯄꯥꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯋꯥꯖꯥꯎ ꯌꯥꯝꯅ ꯉꯥꯡꯂꯛꯄꯅꯤ ꯅꯣꯏ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯊꯥꯏꯅꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯆꯥꯛꯅꯕꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯆꯥꯛꯇꯣ ꯈꯔ ꯉꯟꯊꯣꯡ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯐꯥꯕ꯭ꯔꯥ ꯆꯤꯡꯕ ꯇꯧꯔꯒ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯀꯦ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯕ ꯁꯦꯛ ꯌꯥꯝꯅ ꯊꯤꯕꯩ ꯃꯑꯣꯡꯗꯒ ꯍꯥꯏꯗꯣ ꯂꯥꯜꯂꯦꯅ ꯑꯃꯨꯛꯇ ꯇꯥꯛꯀꯦ ꯑꯃꯨꯕꯤꯗꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯈꯨꯕꯥꯛ ꯐꯨꯔꯒ ꯅꯣꯛꯈ꯭ꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯌꯣ ꯅꯁꯛ ꯐꯖꯕꯒꯤꯔꯣ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯣ ꯌꯦꯡꯉꯣꯏ ꯀꯥꯟꯅꯔꯣꯏ ꯅꯨꯄꯤ ꯐꯥꯔꯦꯅ ꯃꯤꯌꯥꯝ ꯆꯪꯂꯒ ꯅꯔꯨ ꯀꯣꯛꯂꯒꯅꯦ ꯁꯨꯅꯨ ꯌꯦꯡꯉꯪ ꯇꯩꯔꯒ ꯃꯔꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯣ ꯀꯩꯅꯣꯗ ꯏꯃꯥꯒꯤ ꯋꯥꯗꯨꯕꯨ ꯈꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯩꯗꯧꯕꯩ ꯁꯣꯏꯗꯣꯏꯅꯣ ꯇꯧꯔꯦꯅ ꯇꯧꯗꯕꯅꯤ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯃ ꯐꯥꯕꯤ ꯋꯥꯕꯨ ꯏꯃꯥꯅ ꯑꯗꯨꯝ ꯀꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯁꯦ ꯅꯆꯥꯅ ꯇꯧꯔꯛꯄꯗꯣ ꯉꯥꯏꯌꯣ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤꯕꯨ ꯄꯥꯝꯃꯤꯅ ꯍꯦꯛꯇ ꯄꯨꯔꯛꯄ ꯌꯥꯕꯁꯦ ꯃꯉꯥꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯣꯞꯄ ꯏꯀꯥꯏꯕ ꯍꯥꯏꯕꯁꯦ ꯀꯨꯏꯍꯧꯗꯕꯅꯤ ꯑꯩꯕꯨꯅꯦ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯃꯥ ꯇꯥꯍꯟꯕꯀ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯃꯥꯏ ꯁꯣꯛꯀꯗꯕ ꯊꯕꯛꯀ ꯇꯧꯔꯕ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇꯅꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯊꯤꯜꯂꯒ ꯍꯥꯠꯇꯧꯅꯤ ꯈꯪꯉꯨ ꯏꯆꯥꯅꯤ ꯀꯥꯏꯅ ꯇꯨꯃꯤꯟ ꯂꯩꯕꯤꯗꯧꯕ ꯑꯃꯨꯕꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯖꯧꯀꯣ ꯅꯪ ꯀꯤꯖꯔꯦꯗ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯃꯆꯥꯕꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯅꯤ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯁꯣꯏꯗꯅ ꯈꯟꯈ꯭ꯔꯅꯤ ꯈꯟꯅꯤꯡꯕ ꯃꯈꯩ ꯈꯟꯖꯅꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯃꯄꯥ ꯃꯃꯥ ꯌꯣꯟꯗꯧꯕ ꯏꯆꯥꯕꯨ ꯀꯨꯏꯅ ꯂꯩꯍꯜꯂꯒ ꯃꯥꯏ ꯈꯨꯗꯧ ꯁꯔꯨꯛ ꯃꯤ ꯍꯥꯠꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯁꯨ ꯍꯥꯠꯇꯣꯛꯇꯧꯔꯤꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯅꯆꯥꯁꯤ ꯀꯩꯝꯇꯒ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯤꯈ꯭ꯔꯒ ꯅꯪꯕు ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯗꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤꯗ ꯏꯃꯥ ꯅꯪꯕꯣ ꯏꯃꯥꯒꯤ ꯐꯤꯔꯦꯞꯇꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯒꯤ ꯐꯤꯔꯦꯞ ꯍꯟꯗꯣꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯥꯔꯨꯅꯤ ꯍꯥꯏꯕꯅꯤꯅꯦ ꯐꯩ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅ ꯑꯔꯣꯏꯕꯅꯤ ꯑꯩꯅꯕꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯦ ꯂꯣꯏꯔꯕꯅꯤ ꯅꯄꯥꯅ ꯀꯟꯕꯤꯅꯤ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯔꯅꯨ ꯅꯄꯥ ꯌꯨ ꯉꯥꯎꯕꯁꯤꯅ ꯅꯪ ꯅꯨꯡꯁꯤꯔꯝꯅꯤ ꯍꯥꯏꯗꯨꯗꯤꯅꯦ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯒꯨꯝꯅꯤ ꯑꯣ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯇꯧꯔꯝꯂꯤꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯉꯤ ꯑꯣꯏꯔꯦ ꯏꯃꯥꯗꯤ ꯐꯩ ꯑꯗꯨꯗꯤꯅꯦ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯇꯩꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯑꯩ ꯍꯥꯠꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯑꯍꯥꯌꯣ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯗꯧꯔꯤꯕ ꯅꯪꯅꯕꯨ ꯅꯨꯄꯤ ꯆꯦꯟꯕ ꯉꯝꯃꯗꯤ ꯂꯣꯏꯔꯕꯅꯤ ꯁꯨꯛꯈꯪ ꯈꯪꯅꯗꯕ ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤꯗꯨꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯍꯣ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯐꯥꯔꯒ ꯆꯦꯜꯂꯤꯅꯤ ꯍꯥꯏꯗꯥꯏ ꯄꯥꯕꯒ ꯀꯩꯁꯨ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ
ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯀꯅꯤ ꯏꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯍꯔꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯁꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯗꯧꯔꯤꯕꯀꯣ ꯌꯦꯡꯅꯁꯤ ꯀꯅꯥꯅ ꯀꯅꯥꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯕ ꯍꯥꯏꯗꯣ ꯅꯨꯄꯤꯗꯣ ꯄꯨꯗ ꯄꯨꯁꯤꯜꯂꯛꯑꯣ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯏꯒꯨꯟ ꯈꯪꯍꯟꯒꯦ ꯏꯃꯥ ꯅꯪ ꯈꯛ ꯀꯜꯂꯦꯅ ꯃꯨꯛꯀꯅꯨꯗ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯅꯄꯥꯡꯒꯜ ꯈꯔꯗ ꯑꯣꯏꯔꯁꯨ ꯍꯜꯂꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯆꯪ ꯂꯥꯎꯕꯤ ꯇꯒꯠ ꯇꯦꯛꯄꯤꯅꯤ ꯄꯨꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯗ ꯏꯃꯥ ꯍꯣꯏꯅ ꯍꯦꯟꯖꯤꯟꯕꯒ ꯉꯝꯗꯧꯕ ꯅꯠꯇꯦꯀꯣ ꯃꯆꯤꯟꯁꯨ ꯀꯟꯈ꯭ꯔꯕ ꯃꯈꯨꯠꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈ꯭ꯔꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯄꯥꯟꯅꯕ ꯉꯝꯅꯤ ꯀꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯂꯧꯒꯦ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯁꯨ ꯏꯃꯥꯗ ꯍꯦꯟꯕꯤ ꯑꯣꯏꯅ ꯂꯧꯅꯤ ꯏꯃꯥꯅ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯑꯣꯠꯄꯤꯔꯗꯤ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯛꯀꯅꯤꯗꯣ ꯑꯗꯨꯅ ꯌꯦꯡꯕ ꯉꯝꯃꯣꯏꯕ ꯍꯔꯦ ꯂꯧꯕ ꯐꯥꯎꯕ ꯂꯧꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯁꯥꯏꯅꯦ ꯃꯁꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ ꯃꯃꯥ ꯑꯩꯕꯨꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯛꯄ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯗꯨꯅ ꯍꯦꯜꯂꯤ ꯁꯤꯅꯤꯅꯦ ꯅꯪꯒꯤꯁꯦ ꯅꯠꯇꯦꯕ ꯏꯃꯥꯅ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯈꯤꯗꯧꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯅꯦꯝꯒ ꯃꯧꯒ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯈꯟꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯈꯔ ꯆꯪꯖꯒꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯑꯗꯨꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯃꯥ ꯍꯥꯠꯀꯦ ꯍꯥꯏꯕꯁꯤ ꯃꯉꯥꯏꯔꯦꯕ ꯍꯦ ꯅꯪꯒꯤꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯨꯔꯥ ꯍꯥꯠꯂꯕꯅꯤ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯇꯨꯒꯤ ꯃꯤꯆꯪ ꯆꯪꯗꯣꯏꯁꯦ ꯑꯩꯕꯨꯅ ꯇꯣꯉꯥꯟ ꯇꯥꯍꯟꯕ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯐꯨꯗꯧꯒꯤ ꯊꯦꯝꯕꯨꯡꯒꯤ ꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ ꯊꯦꯝꯕꯨꯡꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯥꯏꯈꯩ ꯆꯦꯟꯊꯣꯛꯈꯤ ꯑꯃꯨꯕꯤꯗꯨ ꯄꯦꯟꯗꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯀꯌꯥ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯃꯃꯥ ꯑꯩꯁꯦ ꯃꯥꯅ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯦꯕ ꯐꯩ ꯅꯨꯄꯤ ꯄꯨꯗ ꯄꯨꯁꯤꯜꯂꯛꯈꯤꯁꯅꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯁꯣꯝꯗꯅ ꯊꯦꯝꯕꯨꯡꯗꯣ ꯁꯣꯔ ꯊꯕꯦꯠ ꯑꯍꯣꯟꯕ ꯃꯈꯩ ꯆꯦꯟꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯃꯗ ꯀꯣꯛ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ ꯅꯨꯄꯤꯗꯣ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯏꯆꯜ ꯁꯣꯛꯄ꯭ꯔꯣ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯎꯍꯧꯗ꯭ꯔꯦ ꯁꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯍꯧꯒꯠꯂꯨ ꯅꯨꯄꯤꯗꯣ ꯊꯦꯝꯕꯨꯡꯗ ꯁꯥꯎꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯏꯛ ꯑꯛ ꯇꯧꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯂꯩꯔꯝꯃꯤ ꯍꯦ ꯅꯨꯄꯥ ꯅꯪ ꯅꯃꯤꯠꯇꯣ ꯀꯗꯥꯏꯗ ꯌꯦꯡꯉ ꯆꯠꯀꯦ ꯆꯨꯝꯅ ꯆꯠꯂꯤꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯦꯛꯇ ꯊꯦꯡꯖꯤꯜꯂꯛꯄ ꯌꯥꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯇꯧꯒꯦ ꯑꯃꯨꯛ ꯇꯧꯔꯤꯔꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯤ ꯀꯧꯊꯣꯛꯑꯒ ꯐꯨꯍꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯏꯆꯜ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯦ ꯁꯥꯎꯒꯅꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯩꯁꯦ ꯃꯤꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯎꯍꯧꯗꯕꯅꯦ ꯑꯗꯨꯒꯤ ꯏꯆꯜꯗ ꯊꯦꯡꯖꯤꯟꯈꯤꯕꯅꯦ ꯀꯔꯤ ꯁꯣꯏꯕꯅꯤ ꯀꯥꯏꯅ ꯅꯃꯥꯏꯗꯨꯗ ꯈꯨꯕꯥꯛꯁꯤꯅ ꯑꯣꯟꯗꯅ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯂꯦꯝꯖꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯣꯏꯔꯗꯤꯅꯦ ꯅꯨꯄꯤꯗ ꯈꯔꯁꯨ ꯎꯁꯤꯠꯂꯨꯅꯦ ꯑꯗꯨꯝꯕ ꯃꯑꯣꯡꯗꯨꯅꯗꯤ ꯅꯪ ꯈꯨꯕꯥꯛꯇ ꯅꯠꯇꯦ ꯈꯣꯡꯄꯥꯛꯁꯨ ꯌꯥꯝ ꯆꯥꯅꯤ ꯑꯩ ꯑꯣꯏꯕꯒꯤ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯦ ꯑꯇꯩ ꯅꯨꯄꯤ ꯑꯣꯏꯔꯝꯂꯗꯤ ꯉꯁꯥꯏꯅ ꯁꯤꯔꯅꯤ ꯍꯣꯏ ꯏꯆꯜ ꯅꯕꯨꯡꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯦ ꯑꯗꯣ ꯏꯆꯜꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯔꯕꯣ ꯃꯇꯥꯡ ꯆꯥꯗ ꯇꯧꯔꯛꯂꯤꯕ ꯏꯔꯥꯡꯗꯨꯗ ꯁꯥꯎꯕ ꯈꯔ ꯐꯔꯨꯔꯕ ꯅꯨꯄꯤꯗꯨꯗꯤ ꯎꯠꯇꯒꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯏꯊꯟꯇ ꯂꯥꯛꯄꯁꯤꯗ ꯅꯨꯄꯤꯅꯤ ꯀꯅꯥ ꯂꯩꯖꯗꯦ ꯉꯝꯃꯅꯤ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯅꯤ ꯅꯪꯒꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯐꯨꯔꯝꯃꯤ ꯊꯦꯝꯕꯨꯡꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗꯕꯅ ꯉꯥꯛꯄ ꯉꯝꯍꯧꯗ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯇꯥꯡꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯇꯨꯁꯤꯜꯂꯤꯕ ꯊꯦꯝꯕꯨꯡꯕꯨ ꯃꯁꯝ ꯐꯣꯏꯕ ꯍꯧꯔꯛꯂꯤ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯇꯧꯕ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯧꯈ꯭ꯔꯕ ꯅꯪ ꯊꯦꯝꯕꯨꯡꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯃꯤꯡ ꯍꯪꯕꯅꯣ ꯍꯥꯏꯗꯨ ꯇꯥꯔꯦ ꯈꯨꯕꯥꯛꯅ ꯊꯥꯔꯛꯄꯒꯤ ꯈꯔ ꯅꯥꯔꯤꯉꯩ ꯑꯗꯨꯗ ꯑꯃꯨꯛ ꯁꯝ ꯐꯣꯏꯔꯛꯄꯗꯨꯗꯗꯤ ꯂꯣꯏꯔꯦ ꯃꯈꯨꯠ ꯍꯟꯕꯁꯨ ꯌꯥꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯧ ꯅꯍꯥ ꯈꯔ ꯀ꯭ꯋꯥ ꯆꯞ ꯁꯥꯏꯔꯒ ꯊꯣꯛꯂꯛꯏ ꯃꯧ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯍꯩꯃꯥ ꯏꯆꯦ ꯕꯤꯃꯣꯂꯥ ꯑꯝꯇ ꯌꯦꯡꯉꯨꯃꯤ ꯑꯁꯥꯏꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯃꯄꯥ ꯃꯃꯥꯅ ꯋꯥꯔꯛꯇꯕ ꯍꯥꯏꯗꯣ ꯑꯇꯥ ꯑꯐꯣꯡꯅꯔꯦ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯂꯝꯕꯤꯅꯤ ꯃꯤ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯀꯥꯎꯔꯖꯥꯠꯂꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯎꯕꯗꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗ ꯍꯣꯏ ꯏꯕꯦꯝꯃ ꯌꯦꯡꯍꯩꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯎꯕ ꯑꯩꯈꯣꯏꯇꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯦ ꯍꯥꯏꯗꯨꯅꯤ ꯍꯦꯔ ꯏꯆꯦ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯥꯗꯒꯤ ꯑꯅꯤꯁꯦ ꯀꯩꯅꯥ ꯍꯦꯛꯇ ꯀꯠꯂꯨꯔꯁꯤ ꯂꯦꯝꯅ ꯑꯝꯇ ꯊꯥꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗ ꯍꯦꯛꯇ ꯇꯧꯔꯁꯤ ꯆꯟꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯁꯈꯤ ꯇꯣꯝꯕꯤꯅ ꯌꯥꯅꯤꯡꯗꯅ ꯍꯥꯏ ꯆꯟꯕꯤ ꯅꯪꯒꯤꯗꯣ ꯃꯤꯅ ꯈꯪꯅꯔꯛꯂꯒ ꯑꯃꯨꯛ ꯁꯣꯏꯅꯅꯤꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯈꯔ ꯊꯤꯅ ꯆꯩꯔꯝꯂꯒ ꯑꯣꯏꯅ ꯆꯠꯈꯤꯁꯤ
ꯀꯩꯅꯣꯗꯩꯁꯦ ꯁꯈꯤꯌꯥ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯆꯥꯕꯁꯦ ꯑꯩꯅ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯦ ꯀꯅꯥꯅꯕꯨ ꯈꯪꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯔ ꯈꯪꯕꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯦꯛꯇ ꯀꯩꯅꯥ ꯀꯠꯂꯨꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯔꯣꯏꯗꯅ ꯆꯟꯕꯤꯅ ꯉꯝꯗꯅ ꯊꯦꯝꯄꯨꯡ ꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯆꯪꯂꯛꯂꯤ ꯍꯦ ꯅꯨꯄꯥ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯃꯁꯤ ꯂꯝꯕꯤꯅꯤꯅꯦ ꯃꯤꯅ ꯎꯔꯒ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗ꯭ꯔꯕ ꯅꯣꯏꯕꯣ ꯅꯃꯥꯏ ꯂꯥꯏꯃꯩ ꯀꯩ ꯈꯪꯗꯦꯅꯦ ꯅꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯅꯨꯄꯤꯁꯤꯒ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯃꯁꯝ ꯐꯣꯏꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯊꯥꯗꯣꯛꯂꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯤꯟ ꯈꯨꯝꯃꯤ ꯀꯩꯅꯣꯗ ꯏꯅꯝꯃ ꯍꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯌꯥꯝꯅ ꯈꯪ ꯍꯩꯔꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ ꯏꯅꯝꯃ ꯍꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯄ ꯀꯩꯗꯧꯒꯦ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯍꯦ ꯅꯆꯤꯟꯗ ꯊꯨꯒꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ ꯀꯥꯏꯅ ꯅꯣꯏ ꯃꯉꯥꯏꯔꯦꯟ ꯇꯧꯕ ꯉꯝꯂꯤꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯠ ꯅꯥꯕ ꯊꯕꯛꯇꯤ ꯀꯔꯤꯒꯤ ꯇꯧꯔꯤ ꯍꯥ ꯅꯃꯥꯏꯁꯤꯡꯗꯨ ꯀꯔꯥꯏꯗ ꯄꯥꯟꯒꯦ ꯅꯣꯏꯕꯣ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕ ꯑꯍꯜ amana wa ngangladi kari khungani kari haigani su khangdabro aikhoina hairise noi gi phanaba haibibani ne ikai daba sa noi ngasidi kaina kat patare adu masok mapak nai daba hera inamagi wadadi kaira kadawre aikhoina yamna gaiba thabak tawbasi mangaire chin ama palena ngangning bapumba pal leita ngangbodudi tawbiganuda changa ta sa thaulaga kwa ama chap sairaga kanagi karigi asoiba lei haidana yenglaga nokna dugi ngangna dui tawbada aise loina khangi hauji asunga liba matamsida ina mohina khanbiribo khandobu karino masi machin jamna khumine haibi mola masi hauji makaina kana ba sem saw he moine ka zum sadana ekhoida onkhalaga ngangbu su saine hai nakhoi kanano ama lei paring ani khakta thuna semaga purakna bataw ani se swai de hekta kaina kasi thembung di ikai bana wa ngangba ngamda maru luk thaduna lei ai kari sulande haiba phawba ngamdre magi maung se ubadana pidudi maching aroi bikare themung da thokon silaga chai bahaurakle he nupa nang so dai da uyung dong na dam lepaga leiraga hairo nga sai digi moina ngangli sakli meyam se nana du ta dabro mina aran bata halaga isum sumna la lena haiduro nang so nang bunga sai di wayam na ngangki bada hausiti kai dawrage naron thoktrabo nupiduna aduk thina ngangli do themung kari su ta dabagumna tumina dum leisil magi matawdu da nupidudi hena sawalakle thembungi nakta sangsilaga thembungi phurito pairaga sauna mamit I kana amuk sama khata na ngangi nang naron thokta banu paro aina nga sadigi ngangli base nang wa ama phawba haiba hitabra mina suk thina haira phawba naruruk tharaga tamina leksilaga nangona kari kana ba phange mi mangda yolaga nangi kana basna kari no ha napidugi maongda da chanbina chingda da puthore matang jang lei pareng sema napi adasu lei pareng ani khak makhota pairaga lakle kadai somda piro he nupi se nupa sida lei pareng se ho noina hairaga ini hekta yagadro ai kai so arama thabak tawde masi hauji phawb moron jub dene asu masin se thiraga leine hai nakhoi kanano amana ne nupi se amuk to phajana sena aduga leise ku hanna batawsi nupi dana yadraba sumau ani ahum changlaga nupa nupi ani do nampu da lei hukna handuna mafam adu da kaina katlami si mangai dana hauji ti loirabani na nupa nang nupi se nayum da pujakro aduga ngasi thokiba pumba tamuso karigumba nupi se lamkhang da amu hundolaga chatlamlaba aikhoina khanglakum nikupda nakhoi kaya din tai sarai ko chalo aikhoine swai dunoi bu chatpa yengdoini thembung su upai leita nupi du puduna mayum da lakle mayum yobu matam da de nungthil namina leitharakpa matam da tarami amubi do thaba ama satke haiduna tholopani churita famda da masa nupa ga nupi amagana lei pareng huklaga leplaga leirambadu da mamit law thoklaga yenglei karino noina tawlisina hai ibungo kanano nangna purulliba nupi se aduga kaigina noina lei parenga huklaga laklisina thembung da mama da yengba ngamda tumina lei magi mawong da mama na amuka sunam hangjili hai karigino tumina lesiriba do bo aina hanglisina wonda na tabro narol ka thok tabra banangbu sasal khumu aina masing karabadi nang kaya akhabadi oiroi ko thembung kina tapna khumi ima aiga nupisiga kaina kalingasi adugi nupisi aina puduna lakpane namaune imana lanadana loksinbiyo masagi wasi tabada amubida mathabak yeiraga lemaida tapna phamthai hare ai loredana mina taraga ibu kari oirasige asuk yamna phattaba masa sibu kari no ba mama hatpa ngamba masa oidawriye nangonda natro aina ngasaida haikhiba mayam do nangbu amada taraga amada phawlok labo imagi bungo ima nasa soikre aina tawbena tawbudi nate
ꯏꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯃꯨꯕꯤ ꯁꯥꯎꯅ ꯑꯩꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯈꯤꯕ ꯍꯥꯏꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯔꯝꯃꯣ ꯅꯪꯗꯗꯤ ꯍꯥꯠꯂꯒ ꯑꯩ ꯁꯤꯔꯁꯨ ꯁꯤꯈ꯭ꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯛꯏ ꯏꯆꯟ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯑꯩ ꯁꯤꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯀꯜꯂꯨ ꯅꯨꯄꯤꯗ ꯊꯦꯝꯕꯨꯡꯗ ꯐꯩꯅ ꯌꯦꯡꯉꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯕꯤꯁꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯦꯝꯕꯨꯡ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯃꯧ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯕꯤꯒꯤ ꯂꯝꯕꯤ ꯊꯠꯂꯤ ꯀꯩꯅꯣꯗ ꯏꯅꯦꯝꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯂꯒ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅꯕ ꯁꯤꯜꯂꯤꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯉꯩ ꯏꯄꯨꯔꯣꯏꯕꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯃꯨꯕꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯊꯦꯝꯕꯨꯡꯗꯤ ꯃꯥꯕꯨ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯦ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯦ ꯅꯨꯄꯤ ꯉꯁꯤ ꯈꯛꯇ ꯂꯥꯛꯂꯒ ꯅꯪꯅ ꯑꯗꯨꯝꯕ ꯈꯣꯟꯗꯥꯗꯨ ꯊꯥꯕ ꯌꯥꯕ꯭ꯔꯣ ꯌꯨꯝꯁꯦ ꯑꯩꯅ ꯄꯥꯜꯂꯤꯕꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯠꯅꯤꯡꯉꯦ ꯍꯥꯠꯀꯅꯤ ꯍꯤꯡꯍꯟꯅꯤꯡꯉꯦ ꯍꯤꯡꯍꯟꯅꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯃꯁꯤꯗ ꯍꯣ ꯏꯊꯧ ꯂꯩꯕꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤ ꯋꯥꯁꯦ ꯅꯆꯥꯕꯨ ꯍꯥꯠꯀꯅꯤ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨꯕꯨ ꯀꯔꯤꯅꯣ ꯏꯅꯦꯝꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯔꯣ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯅꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯧꯔꯤꯒꯦ ꯉꯁꯤꯗꯒꯤ ꯌꯨꯝꯁꯦ ꯑꯩꯅ ꯄꯥꯜꯂꯗꯧꯅꯤ ꯌꯨꯝꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯦꯝꯃ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯏꯅꯦꯝꯅ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕꯗꯣ ꯈꯔ ꯈꯔ ꯈꯜꯂꯒ ꯉꯥꯡꯉꯨ ꯀꯩꯒꯨꯝꯕ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯃ ꯑꯣꯏꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯁꯝꯂꯒ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯩ ꯃꯉꯥꯏꯔꯦ ꯈꯟꯗꯨꯅ ꯅꯥꯄꯜꯅ ꯃꯔꯦꯞ ꯊꯨꯝꯂꯝꯕꯤ ꯑꯃꯨꯕꯤꯗꯣ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥ ꯅꯣꯡꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯀꯨ ꯏꯕꯨꯡꯉꯣꯗꯤ ꯃꯆꯥꯒꯤ ꯃꯃꯧ ꯂꯥꯛꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ ꯍꯦꯛ ꯍꯧꯒꯠꯄꯒ ꯁꯅꯥꯅꯨꯅ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯉꯤ ꯍꯩ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨꯒ ꯊꯥꯔꯗꯅ ꯅꯪꯕꯨ ꯂꯥꯏꯔꯦꯝꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯉꯤ ꯃꯈꯣꯡꯗꯤ ꯂꯩꯕꯥꯛ ꯊꯦꯡꯉꯤꯅꯦ ꯂꯥꯏꯗꯤ ꯅꯠꯇ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯀꯨꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯅꯥꯅꯨ ꯐꯤꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯃꯀꯣꯛ ꯈꯨꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ ꯏꯀꯨꯕꯣꯛ ꯑꯩ ꯉꯔꯥꯡꯇ ꯂꯥꯛꯆꯕ ꯅꯃꯧꯅꯤ ꯏꯀꯨꯒ ꯉꯔꯥꯡꯁꯨ ꯎꯅꯕ ꯐꯪꯖꯍꯧꯗ꯭ꯔꯦ ꯅꯃꯧꯅ ꯏꯀꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯖꯔꯝꯕꯅꯤ ꯍꯟꯃꯜꯂꯛꯇꯕꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯣꯛꯂꯦ ꯅꯃꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯧꯗꯤ ꯉꯛꯄꯒ ꯍꯔꯥꯎꯕꯒ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯧꯅꯦ ꯍꯥꯏꯕ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯐꯪꯂꯅꯤꯅꯦ ꯑꯩꯁꯨ ꯑꯗꯣ ꯉꯔꯥꯡ ꯆꯦꯜꯂꯛꯄ ꯑꯣꯏꯔꯕꯅꯤꯅ ꯏꯀꯨ ꯑꯍꯜ ꯑꯃ ꯑꯅꯤ ꯍꯧꯔꯒ ꯍꯥꯏꯗꯣꯛꯄꯖꯅꯕ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ ꯃꯀꯨꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯏ ꯏꯀꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯣꯛꯄꯁꯨ ꯆꯠꯄꯤꯔꯅꯨ ꯉꯔꯥꯡ ꯀꯩꯅ ꯑꯗꯨꯝ ꯀꯠꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤꯅꯣꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯍꯜꯂꯨꯅꯦ ꯅꯪꯕꯣ ꯁꯅꯥꯅꯨꯅ ꯃꯀꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯊꯝꯕꯧꯗꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯑꯉꯥꯎ ꯑꯐꯩ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯂꯩꯔꯤꯖꯥꯠꯂꯣ ꯑꯩꯕꯨ ꯏꯄꯥꯝꯗ ꯍꯟꯈꯤꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯉꯜꯂꯤꯉꯩꯗ ꯅꯨꯡꯉꯥꯏꯅꯦ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯏ ꯌꯥꯏ ꯁꯤꯗꯁꯨ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯇꯤꯡꯗꯅ ꯂꯣꯏꯁꯤꯜꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯂꯨꯍꯣꯡꯕꯗ ꯆꯪꯗꯧꯕ ꯁꯦꯜꯗꯣ ꯃꯧꯁꯤꯡꯗꯨꯅ ꯀꯟꯕꯤꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯟꯊꯣꯡ ꯇꯝꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯅꯨꯗꯤ ꯏꯉꯥꯎꯇ ꯉꯥꯎꯔꯦ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯀꯥꯟꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯑꯃ ꯁꯦꯠꯂꯒ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯁꯅꯥꯅꯨꯗꯤ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯦ ꯊꯤꯡꯕ ꯉꯝꯗ ꯐꯥꯛ ꯍꯦꯛꯇ ꯅꯣꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯗꯨ ꯀꯟꯅ ꯅꯣꯏꯗꯨꯕꯣ ꯏꯃꯥꯅ ꯇꯥꯔꯒ ꯑꯃꯨꯛ ꯉꯥꯡꯅꯕꯅꯤ ꯅꯪꯅ ꯅꯃꯥ ꯀꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯏꯀꯥꯏꯗꯧꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯀꯩꯁꯨ ꯉꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯀꯨꯁꯤꯅꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯍꯥꯟꯅꯗꯤ ꯑꯃꯨꯕꯤꯅ ꯌꯨꯝꯗꯣ ꯄꯥꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅꯨꯅ ꯌꯨꯝꯗꯣ ꯄꯥꯜꯂꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯀꯨꯁꯨ ꯃꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯌꯨ ꯊꯛꯄ ꯇꯣꯛꯂꯦ ꯑꯗꯨꯒ ꯊꯦꯝꯕꯨꯡꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯃꯇꯥꯒꯨꯝ ꯍꯩꯇ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯅꯦꯝ ꯑꯃꯨꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯃꯧꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯄꯦꯜꯂꯦ ꯅꯪꯒꯤ ꯇꯧꯕ ꯉꯝꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯂꯣꯏꯅ ꯎꯔꯦ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯑꯑꯣꯟꯕ ꯑꯍꯣꯡꯕꯇꯅ ꯄꯤꯛ ꯊꯜꯂꯦ ꯃꯅꯦꯝꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯁꯅꯥꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ